Myanmar junta gi anauba law na Chinese security firm Myanmar da chalaiba yahanduna India da chauna singnari. Myanmar gi military junta na anauba private security service law ama semduna Myanmar leibak da Chinese private security firm sing leibak aduda operate tauba yahankibaga loinana China gi bel amasung road initiative investment sing take da kaidana thamnabagi damak sem sakre hairi. Myanmar da honglakliba khongthang asina India gi oina geopolitical amasung security da akaiba pirakpa yabagi oithokpa lei maru oina north east amasung Indo-Pacific region da akaiba pirakpa yai haina panari. Di Hirawadi na piba report amagi matung ina Myanmar da anauba law asti mamang sahi October 12 da junta government na working committee ama semduna China gi private security companies singa memorandum of understanding sign taunarba matung thamari gi matung da chanaba hokibani hairi anauba law asina foreign private security firm singda license apply tauba yahankibani masina Myanmar gi alliance oiriba China ga hena mari naksilagani hairi. PHAJINKHIBA kulnga paching thadu haiduna mapam kayada pakchana khongjang changchinkre Assam Rifles na phakiba AT gi thomi sing THADOKKHRE. ARAMBAI TENGGOL gi thomi amadi kulnga paching security force ki kangbuna phaba punbagi thabak chatharapagi mayokta lamdamase gi mapam kayada miyamna khongjang changchin bahokre. Ngasi ayuk security force ki kangbuna kakching gi Panjaw palungda leiba AT unit 26 ki miyoi kunjaruk PHAJINKHIBA amadi ngasi ayuk kautrukdagi security force ki kangbuna kulngakpani haiba miyoi nipan PHAJINKHIBA ka henba thawong adugi mayokta lamdamasigi mafam kayada maira paibisingna lambi thingbaga loinana lambi da uwa mai thaduna tongan makhalgi khongjang chingchangchinki ngasi ayuk kakchingdagi AR na koisinduna thamlaga PHAJINKHIBA ARAMBAI TENGGOL gi thomi sing ngasi nungthil pung ama makhairom tarakpa aduwaida kakching police ka wari sanaraba matungda THADOKKHRE hairi. Pau asina makha taradun hai AR na PHAJINKHIBA AT miyoi kuntaruk adugi manungda sahi sudriba amasung class 10 amadi 11 gi exam thariba miyoi tara yauramadagi makoi tara asi nungthilda THADOKKHREBani hairi loinana thawong adubu pendaba phongdoktuna hojiksu mafam kayada leptana khongjang chathari hairi. NSCN-IM na akanba warning TWRKLI India government na Indo-Myanmar border paring da sambal khabagi thabak paikhatpa amadi free movement regime lakthokkibagi mayokta lalholum National Socialist Council of Nagaland GPRN keng mai na akanba maongda yaningdaba phongdokkre. Lup asina thadorpa cherol amagi matung ina hiram asigi matangda NSCN-IM na Ministry of Home Affairs ki decision border fencing tauba amadi FMR lakthokiba adu handokadabani haina demand tawduna lising amaga chanipan kuntarukta sign tawnakiba Treaty of Yandabo India amasong Myanmar gi border demarcation tawkiba adu colonial rule gi namput sapuda tawkibani nagasing nama tawoina nongpok nongchukda lamsing share tawduna masagi resourcing amadi charol churol laibak animakta khundaduna leiribani hairi maram asina NSCN GPRN ken mai konyak region na Government of India da akanba warning piraduna border fencing gi thabak amadi FMR handokiba ase khudakta handokadabani masina maram oiraga Governments of India amasong NSCN GPRN gi marakta thoganingdaba thawdok kaya thorakpa yai haina akanba wafamjing thamlakli. State level classical language committee semduna Manipuri law classical language da chalhanaba honari sana jawa. Manipuri law lasi India gi classical language da chalhanaba thabak paikhatba leptri Chief Secretary gi meeting makada state level classical language committee ama semduna atubada center da nahongna na memorandum thaduna Manipuri language classical language chalhanaba honari haina MP lesema sana jawa na phongdokkre. Wafam asing asi Resource Forum Manipur amadi GP Women College ani na khosamnaduna college asigi auditorium da tara tarurak suba oina malemgi imalonge numit ki thawram pangthokhiba aduga mari lainana phongdokhibani MP laisema sana jawbana haikibada mahagi maikaidagi Manipuri law asi India gi classical language da chalhanaba haiduna angamba mawongda honakibani adubu laibak thibadagi ngamkidre makhada na Manipuri law na classical language chanbada awatpa asoiba sing mentionaba amadi haptinaba Chief Secretary gi meeting makhada state level classical language committee ama semlaga mipam pangthoknaba thawrang leire. Mipam asida experts sing yaholaga center da atubada recommendation ama nahongna na tharagani. Metric exam manungda nataba pambai sijinai haibagi wahaudagi Maheiroi ama Kaptuna Hatkhre ama Sokle. Bihar gi Rohtas district ki manung chanba Chacharam gi Saint Anna school da metric exam thariba Maheiroi group ani gi marakta nataba pambai sijinai haibagi wahaudagi khanna chainaba tholakpada class 10 gi Maheiroi ama nongmaina Kaptuna Hatkhre aduga amana soktuna hospital da laikanakre hairi.
The Bihar School Examination Board na loba Class 10 Metric Examination asi February 13 haukhibani aduga February 15 da loigadabani. Thaudok adu Maheiroi Masel Metric Exam manungda nataba pamai sijanai haibagi wahaudagi khanarakuna nongmaina kapagi thaudokta Maheiroi ani nongmaina panbadagi hospital da pukhalaba matung makhoigi maraktagi Maheiroi ama laikan amangamdana laikidabani hairi. Victim oiriba Amit Kumar amasong Sanjit Kumar asi yumsa kaisa numita mamalol oiriba Hindu Urdu subject ki examination tharingai makhoidagi atopa Maheiroi singna answer singe hairakpada makhoi anina yadabadagi exam loiraba matung makhoibu ki halaklaga chatki hairi. Thaudok adubu uhoba mioi singi matung inadi victim anina tonglakiba auto rickshaw adu National Highway 19 da khamlama matung koisinduna thamlaga nomai kapchinkibani hairi. Nomai kabagi thaudok aduda Amit Kumar amasong Sajit Kumar nomaina banduna soki aduga tungda makoi ani Sasaram Trauma Center ta pukatuna laikanaki adubu Amit Kumar di laikanaba ngamdana laikidabani. Haujik Sanjit Kumar gi phibam suluna lairi hairi. Laikiraba Maheiroi amadi imung manungna lambida thoklaktuna mihat adubu yaningdaba fongdoktuna Suhara gi lambida achat awong tawriba gari singthatuna irang tawki adubu pulisna matam chana laktuna irang adu lakchinki hairi. Thaudok aduga mari lainana pulisna chingnaba mioi ani faba ngamkibaga loinana chingnaba mafam chingda chenariba mioi sing fanaba pulisna akanba maongda operation chathari hairi. Manipurda PR thamjilakiba asti irang achi laksinaba nate lengak sema ngamnabadagi thamjilakibani Mahesor Thongnawjam. Chahi ani fajilaklaba irang achi laksinaba president rule asi lakiba nate lengak sema ngamnabadagi PR lakibani. Lamdam asigi miyambu ngakpi senbigadra khalamba lengakna kaikraga PR thamlakiba asi lalakta miyam hundoklamlaga mamai leiraga chenba oina logani haina Republican Party of India RPI Atwalegi National Secretary Mahesor Thongnawjamna fongdokhre. Wafam asi hauji oiriba phibam asigi matangda Mahesorna thadorokpa video release amada mahangna fongdokkibani. Thadorakiba video release aduda mahangna makha taradun hai tha kun hena irang thoktuna lamdam asigi miyam khamthengna waringai cherakta PR laktuna miyamda hena awaba pibagi thawong asi kwaidagi laibak thibani. Irang kanbadagi irang lakchinba ngamde haiduna president rule asi lakibanate miyangi mihut oiduna miyangi thabak tawgani haiduna thorakiba sing aduna punchinba ngamdaba khaibung tanabadagi lengak sema ngamdabadagi president rule asi thamjilakibani. Haujiki lairiba phibam asida miyambu khajiktang oirabasu ngakpigani khanduna lairamba lengak aduna khanghaudana kaikiba asina miyamda hena mipaiba pokhale. Amata waina punchinduna Manipur kalu ruling opposition khaiganu hainaringai cheraksda mapi mapa laitaba lamdam ama oiduna haujik lakliba phibam asi kwaidagi laibak thibani. Manipur thugaigani haiduna yengnaba oina sangchilagliba khudingmaktagi ngaktoknaba amadi makha tarakpada asigumba thawong amuk hana thoktanaba chapchaba thausil thorang tawgadaba matam asida lengak lehendaba haibasi kwaidagi laibak thibani haiki. Tongan page update lakhutjage. Sisipurda Kuki Singna Phungkhothang High School kauba Zomi gi school ama Thugairamle aduga Fak Zomi haina tharamle hairi. Khul ngakpa faba yaroi PR khudakta lakthu haina Kwairaman Kaitel gi ima singna kolaw lauduna khongdang changsinkibagi mami ama. Ngasi Central Port singi thawong sidi misa miyam kayana khulngakpa singi damak kadai fawa lebli amadi makoina piriba matangi manungda karamna irang lakchingani yengba strategy amani. Maram asina yumthong khudingi mi thokpiduna khulngakpa singi damak lepminakisi natrabadi yengnaba singi makuta maithiraba mithibong mitambal oikragani.